ngasisu akhoi puramana manipurgi laiba ase itihas ki laiba ase masi ngakadabane habase masi ngasimu wasap obina gadabane khoi masi wasap obina gadabati akhoi yanagani hatu batai Wangang kiba Professor Enjoy Kumar na hai lamdam amagi history hai basi achumba ohen gadabani history lana chathan khina ba hotna basing tungki mirol na ngakpi ba ngamloi miyam ge mihul sing fam kontuna leiba matam nate ireiba kanaba thabak tawbiyu Saugri yung badong na yung liba CSO mayam gi apamada aikhoi kana gi tung in gadawri kuki naga sangi lup ama ani khaktani aikhoi gi di masing yambagi mathakta luchingba khudingmak ningthauni haina leiriba si thadhoklaga amato oina punsin biro aikhoi ko ngaure haiki ngasi su akhoi puramana manipurgi laiba ase itihas ki laiba ase masi ngakadabane habase masi ngasi mu wasap obina gadabane khoi masi wasap obina gadabati aikhoi yanagani hatu batai megi tarik ohundagina ngasi phawada akhoi je shanti purokse hairapase maitei khatna hairi akhoi gi iselo gi hairatri ana bharot sarkar ne decision se lobam photo ngasi garukri masinari ngasi akhoi no wari mas karigumba akhoi da decision se lobam ngamjaraba orim labdi akhoi yamna nganna nam se loigane ngasi kukira tawriba dimana se ahin namra hogunati 70 years asigi planning development more than 80%, even 90% say, Bharot ki mukh mai da Hindu dharma ko ngai se maitei ne. Adana maitei is the obstacle ko oi bisna maramang ko raga maitei sing se lotion ning ye. Masigi lotion na bagi e masida sagal laga da maitei na Christian hali happy yaad ragane na Hindu na Christian hali hai bisna tapadi Bharot sarkar ki mamai da pan khapa samane. Masi or khawda masi so dum Bharot sarkar ki da lebes ki tumi ne.